Hello everyone, welcome back to our channel. Ngasi video si mateng na mayam da leiriba doubt aduri gym sanar ka koi height effect la kadra na ta lawaida adugi doubts na clear oina ba damak ta ngasi video semjabani mayam soida ngasi video sal last page view adu ai channel sal like subscribe amasung share to ba ko bi ganu koi chai se 15 na 20 amount leiba taraga di akoina jumda gym sanagen hai ba taraga jungi parents na hai gani sanaganu akoi ki height da effect la kani aduri akoi height wang da leiba tar su wang ma moina adubu akoi height wang ba natra name bas depend dawi 80 to 90% akoi genetic da amasung akoi ki nutrition and rest si sing da depend dawi akoi height aduri akoi na gym sanaga natra weight lifting taro kai donong da akoi height effect la hoi अखोइना जिम चलगा नत्रगा वेट लिफ्टिंग तरगा अखोइ हक्सांग दा मोइना काना फंगनी अदुदि वेट लिफ्टिंग तौरिंगा अखोइ की ग्रोथ हार्मोन अमसुंग बोन्स की ग्रोथ से हेना मल्टीफाई ओइगनी अखोइ ग्रोथ ओइबा मतमदा अदुदि अखोइ टेस्टोस्टेरोन हाइना अखोइ की हक्सांग दा यावरिबा हार्मोन अदुदो इंक्रीज ओइगनी अखोइना वेट थांगपा मतमदा अदु अखोइना वेट थांगपा मतमदा कार्डियक from amasung correct way to matauta aduri akoina sesiga ujam lumna thangaluraga akoi aksang da mukamo akoi spinal amasung akoi ki growth plate to akom damage oiba taragari duga su region oiba jai akoi ki growth lepagani adugi tamakta mayam nauna gym sanaba taragadi correct guidance matauta aduri akoi takpina ba takpi tambina ma matauta adugi mayam atopa kaim region leite akoi gym sanaraga akoi ki height effect lakani haiba adubu akoi ki nutrition amasung koi rest amasung akoi ki genetic tan main depend tawise akoi ki height wang mana dro nemba akoi ki gym sanaraga natra weight lifting taro akoi height wang gani natra nengone haiba leite adugi mayam kai chingna ba leite gym sanaba ya gani adubu mayam ai mamang da sai jagre correct guidance matauta adugi akoi from natra akoi tawriba exercise bicep poire shoulder press poire squat poire akoi lan ba tawba taragadi akoi ki growth ki ora kada plate to damage ogani aduduna akoi growth oibada akoi ki effect lakpa jai adugi ma'am du khatani reason lai se akoi gym sana matam da akoi often fajana from to correct of view adu akoi tawriba exercise khodi mo fajana to view adu akoi ki haksang da growth na tana akoi ki akoi na pame muscular oiba adu akoi na fame phajaba shapes du bo uba pangani akoi gym sana ba taragadi adugi ma'am kaim chingna boino adudi gym sana ga natraga weight lifting tara akoi height effect la hoi kedong la hoi adudi akoi genetic to wang wan tam tare natraga akoi ki haksang siga wang bai potential leiba taragadi soidana akoi wangari gym sanaraga natraga weight tangala kedong da akoi haksang de effect la hoi asini ma'am ki doubt no clear oina bai damakta ngasi video hin semjabani adugi ma'am soidana si video se adongi friend family amasung collector share to view aduga ma'am any hangning boleraga su aigi comment box share to ya gani ngasi ni matang selection jarage ma'am na ai video soidana like share amasung ai channel subscribe to ko bi ganu thank you